Hello everyone, welcome to Jerry Snow ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯁ꯭ꯅꯣ ꯃꯌꯥꯝ ꯑꯩꯁꯦ ꯕ꯭ꯂꯣꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯆꯦꯅꯦꯜꯗꯁꯨ ꯑꯦꯛꯇꯤꯚ ꯈꯔ ꯑꯣꯏꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯄꯣꯠ ꯆꯩ ꯄꯦꯛꯀꯤꯡ ꯇꯧꯔꯅꯤ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯈꯪꯍꯧꯗꯅ ꯌꯨꯝꯗ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯄꯁꯦ ꯅꯍꯥꯟꯗꯒꯤꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯅ ꯍꯔꯥꯎꯅ ꯉꯥꯏꯖꯔꯛꯄꯅꯦꯕꯀꯣ ꯌꯨꯝꯁꯦ ꯑꯝꯇꯪ ꯆꯠꯄ ꯐꯪꯉꯗꯤꯅꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ ꯌꯨꯝꯗ ꯆꯠꯄꯒꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯖꯥꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯃꯥꯁꯦ ꯌꯨꯝꯗ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯆꯠꯇꯣꯔꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯅꯍꯥꯟꯉꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯤ ꯁꯨꯇꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯨꯇꯤꯁꯦ ꯃꯃꯥꯡꯗ ꯄ꯭ꯂꯥꯟꯕꯨꯗꯤ ꯇꯧꯔꯦ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯈꯔꯅꯤ ꯂꯩꯔꯒ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯈꯔꯅꯤ ꯂꯩꯔꯒ ꯊꯕꯛ ꯈꯔꯁꯨ ꯂꯩꯕ ꯑꯗꯨꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯍꯧꯗꯅ ꯁꯨꯇꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯇꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯚꯦꯀꯦꯁꯟ ꯄꯤꯔꯛꯄꯒ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯇꯝꯗꯨꯁꯨ ꯑꯝꯇ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣই ꯁꯨꯇꯤꯁꯤꯁꯨ ꯁꯦꯡꯁꯟ ꯑꯣꯏꯔꯦ ꯁꯦꯡꯁꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯨꯇꯤꯁꯦ ꯐꯪꯗꯕ ꯃꯇꯨꯡꯗ ꯁꯦꯡꯁꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯗ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯇꯤꯁꯦ ꯐꯪꯕꯒ ꯑꯃꯨꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯌꯨꯝꯂꯣꯟꯗ ꯏꯁꯤꯡ ꯆꯥꯎꯔꯤꯑꯕꯀꯣ ꯌꯨꯝꯂꯣꯟꯗ ꯏꯁꯤꯡ ꯆꯥꯎꯔꯤꯕꯅꯤꯅ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏ ꯒꯨꯍꯥꯇꯤ ꯇꯨ ꯁꯤꯜꯆꯔ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯗꯅ ꯇ꯭ꯔꯦꯟ ꯕꯟ ꯇꯧꯕꯒꯤ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯕꯟ ꯇꯧꯕꯅꯤꯅ ꯑꯩꯈꯣই ꯄꯣꯠ ꯆꯩꯁꯨ ꯆꯥꯎꯕꯅꯤꯅ ꯇ꯭ꯔꯦꯟꯗ ꯅꯠꯇ꯭ꯔꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯨꯅ ꯇ꯭ꯔꯦꯟꯁꯨ ꯕꯟ ꯇꯧꯔꯒ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯠꯇꯣꯔꯤꯁꯦ ꯉꯔꯥꯡꯁꯦ ꯇ꯭ꯔꯦꯟ ꯊꯥꯕ ꯍꯧꯕꯗ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯊꯥꯕ ꯍꯧꯕꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯁꯦ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯀꯤꯖꯩ ꯂꯝꯕꯤꯁꯦ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯅꯍꯥꯟꯗꯩ ꯍꯔꯥꯎꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯑꯃ ꯇꯥꯁꯜꯂꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯄꯨꯛꯅꯤꯡꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯈꯣꯏꯔꯥꯡꯕ ꯍꯦꯜꯂꯦ ꯊꯃꯣꯏꯁꯨ ꯄꯤꯛꯁꯜꯂꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯥꯞꯅꯒ ꯂꯩꯔꯦ ꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯥꯔꯕꯅꯤꯅ ꯍꯥꯏꯗꯤ ꯆꯠꯇꯣꯔꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯒꯨꯝꯕꯗ ꯅꯨꯃꯤꯠ ꯍꯌꯦꯡꯒꯨꯝꯕꯗ ꯊꯣꯛꯇꯣꯏꯅꯤ ꯑꯗꯣ ꯍꯌꯦꯡ ꯊꯣꯛꯀꯗꯕꯁꯦ ꯅꯣꯡꯃꯥꯟꯕꯒꯤ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯆꯥꯛꯅꯤꯡꯉꯦꯗꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯥꯁꯦ ꯁꯥꯏꯕꯀꯣ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯨꯏ ꯑꯗꯨꯗꯣ ꯍꯧꯖꯤꯛꯃꯨꯛ ꯀꯦꯟꯇꯤꯟꯗ ꯂꯥꯛꯏꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤꯅ ꯌꯨꯝꯗ ꯈꯛꯇꯪ ꯄꯣꯠ ꯆꯩ ꯈꯔ ꯄꯨꯒꯦ ꯍꯥꯏꯅ ꯌꯨꯝꯗ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯈꯛꯇꯪ ꯂꯧꯒꯦꯅ ꯍꯧꯖꯤꯛꯃꯨꯛ ꯀꯦꯟꯇꯤꯟꯗ ꯂꯥꯛꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧꯕꯅꯤꯅ ꯄꯣꯠ ꯆꯩ ꯑꯝꯇ ꯂꯧꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯂꯣꯏꯁꯤꯟꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯦꯟꯇꯤꯟꯗ ꯌꯧꯔꯦ ꯀꯦꯟꯇꯤꯟꯗ ꯌꯧꯔꯛꯑꯒꯗꯤ ꯑꯩꯅ ꯂꯧꯒꯦꯅ ꯂꯥꯛꯄ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯁꯔꯞ ꯁꯥꯕꯣꯟꯁꯨ ꯌꯨꯝꯗ ꯆꯠꯄ ꯑꯩꯅ ꯈꯇꯪ ꯄꯨꯒꯦꯅ ꯇꯧꯕꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯈꯔꯒ ꯑꯗꯨꯗꯒꯤꯗꯤ ꯕꯤꯁꯀꯤꯠ ꯈꯔꯒ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯥꯄꯣꯟ ꯂꯩꯔꯝꯃꯤ ꯑꯃ ꯑꯅꯤ ꯈꯛꯇ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯒꯩ ꯍꯜꯂꯒ ꯑꯃꯨꯛ ꯉꯁꯥꯏ ꯂꯣꯏꯍꯧꯗꯕ ꯄꯦꯛꯀꯤꯡꯁꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯄꯦꯛꯀꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯤꯅꯤ ꯏꯕꯥꯅꯤ ꯆꯪꯅ ꯑꯗꯩ ꯆꯥꯛꯁꯨ ꯀꯩꯁꯨ ꯍꯥꯏꯗꯤ ꯏꯕꯥꯅꯤ ꯆꯪꯅ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯂꯣꯏꯅ ꯑꯂꯣꯏꯕꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯠ ꯑꯅꯤꯈꯛꯁꯤꯁꯨꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯄꯨꯖꯔꯛꯄꯅꯦꯕ ꯃꯥꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯕꯤꯔꯛꯄ ꯑꯗꯨ ꯄꯨꯔꯒꯗꯤ ꯑꯩꯅ ꯑꯥꯗ ꯀꯔꯤꯝ ꯑꯣꯀꯦꯖꯟ ꯑꯝꯇ ꯁꯦꯠꯇꯕꯤꯗ ꯃꯁꯤꯒꯤ ꯁꯦꯠ ꯑꯅꯤꯁꯦ ꯃꯟꯁꯜꯂꯦꯕ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯇ ꯑꯩꯅ ꯃꯇꯦꯛ ꯁꯦꯠ ꯈꯣꯠ ꯇꯧꯗꯅ ꯌꯥꯝ ꯃꯑꯣꯡ ꯆꯥꯗꯅ ꯃꯟꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯁꯤꯁꯦ ꯌꯨꯝꯗ ꯊꯅꯝꯃꯒꯦ ꯑꯗꯨꯑꯣꯏꯗꯤ ꯌꯨꯝꯗ ꯆꯠꯂꯕ ꯀꯧꯕꯅꯤꯅ ꯄꯣꯠ ꯆꯩ ꯈꯔ ꯑꯩꯅ ꯑꯗꯩ ꯄꯨꯔꯛꯄ ꯐꯅꯦꯛ ꯐꯤꯗꯨ ꯈꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯑꯦꯛꯆꯦꯟꯖ ꯇꯧꯊꯣꯛꯑꯝꯃꯒꯦ ꯍꯥꯏꯗꯤ ꯑꯥꯗꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯅꯀꯣ ꯑꯦꯛꯆꯦꯟꯖ ꯇꯧꯔꯒꯗꯤ ꯑꯥꯗꯁꯨ ꯀꯦꯝꯗꯁꯨ ꯍꯥꯏꯗꯤ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯔꯦꯕꯅꯦ
ꯀꯜꯆꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯇꯧꯏ꯫ ꯀꯜꯆꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯁꯨ ꯗꯦꯁꯥ ꯃꯇꯝꯗ ꯑꯩꯗꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯐꯤꯗꯨꯛ ꯍꯥꯏꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯐꯤꯗꯨꯛꯁꯦ ꯁꯦꯠꯄ ꯈꯔ ꯄꯥꯝꯖꯩꯌꯦꯕꯀꯣ, ꯑꯗꯨꯏꯗꯨꯅ ꯑꯩ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯔꯝꯒꯦ, ꯑꯗꯨꯗꯤ ꯌꯨꯝꯗꯁꯨ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯈꯔ ꯊꯅꯝꯒꯦ ꯍꯥꯏꯅ ꯃꯀꯣꯛꯁꯦ ꯑꯝꯇ ꯍꯥꯏꯗꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ, ꯀꯔꯤ ꯄꯨꯗꯣꯏꯅꯣ ꯀꯔꯤ ꯊꯝꯃꯝꯗꯣꯏꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯑꯆꯥꯄꯣꯠꯁꯨ ꯀꯩꯁꯨ ꯁꯤꯒꯩꯁꯤꯒ ꯖꯥꯡꯅ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯁꯤꯁꯨ ꯁꯥꯗꯦꯟꯂꯤ ꯉꯔꯥꯡꯒꯨꯝꯕꯗ ꯈꯪꯉꯒ ꯉꯔꯥꯡꯒꯤ ꯇꯤꯛꯀꯦꯠꯁꯦ ꯀꯛꯍꯧꯗ꯭ꯔꯦ꯫ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇꯠꯀꯥꯜꯒꯤ ꯇꯤꯛꯀꯦꯠ ꯈꯪꯍꯧꯗꯅ ꯀꯛꯄꯗꯣ, ꯑꯌꯨꯛꯇ ꯀꯛꯄꯗꯣ ꯑꯗꯨ ꯀꯛꯄꯁꯦ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯩꯗꯤ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂ ꯀꯛꯄꯅꯦꯕ, ꯅꯣꯡꯉꯥꯜꯂꯒ ꯌꯥꯊꯣꯛꯑꯦ, ꯑꯗꯨꯅ ꯃꯁꯥꯁꯤꯁꯨ ꯋꯥꯕꯅ ꯋꯤꯛꯅꯦꯁ ꯑꯣꯏꯕ ꯍꯦꯜꯂꯦꯕꯀꯣ, ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄꯒ ꯇꯨꯝꯕꯒ ꯁꯪꯗꯕꯤꯗꯨꯅꯦꯕ, ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯂꯣꯏꯅ ꯅꯪꯅꯕ ꯂꯣꯏꯁꯤꯟꯕꯤꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯛꯑꯦ꯫ ꯑꯗꯨꯒꯩꯗꯤ ꯇꯤꯛꯀꯦꯠꯁꯦ ꯀꯛꯑꯕꯅꯤꯅ ꯍꯥꯏꯗꯤ ꯇꯠꯀꯥꯜꯗ ꯀꯛꯑꯕꯅꯤꯅ ꯑꯩꯈꯣই ꯀꯩꯅꯣꯁꯨ ꯇꯧꯔꯦ, ꯍꯥꯏꯗꯤ ꯃꯃꯜꯁꯨ ꯋꯥꯡꯉꯦ, ꯍꯥꯏꯗꯤ ꯋꯥꯡꯉꯁꯨ ꯋꯥꯡꯅ ꯑꯩꯈꯣꯏ ꯀꯛꯑꯦ꯫ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯆꯥꯎꯕꯅꯤꯅ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯕꯦꯒꯇꯣ ꯂꯒꯦꯖꯁꯨ ꯌꯥꯝꯕꯅꯤꯅ ꯇ꯭ꯔꯦꯟꯗ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯗꯣꯡꯁꯨ ꯆꯥꯗꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯦ ꯀꯛꯑꯦ꯫ ꯑꯗꯨꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯞ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯤꯅꯦꯕꯀꯣ, ꯂꯣꯏꯁꯤꯜꯂꯒ ꯁꯣꯝꯗꯁꯨ ꯌꯨꯝꯗ ꯆꯠꯄꯅꯤꯅ ꯄꯣꯠ ꯆꯩꯕꯨꯗꯤ ꯈꯇꯪ ꯄꯨꯅꯤꯡꯉꯤ, ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯥ ꯑꯃ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄꯨꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅꯁꯨ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯦꯕ, ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯕ ꯃꯈꯩ ꯂꯣꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯩꯗꯤ ꯋꯦꯗꯔꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯨꯝꯗ ꯆꯠꯂꯒ ꯀꯩꯗꯧꯗꯣꯏꯕ, ꯀꯔꯤ ꯁꯦꯠꯇꯣꯏꯕ, ꯑꯥꯗꯅ ꯀꯩ ꯁꯦꯠꯇꯣꯏꯕ ꯍꯥꯏꯅ ꯇꯧꯔꯒ ꯋꯦꯗꯔꯁꯤꯁꯨ ꯃꯥꯟꯅꯗꯕꯅꯤꯅꯀꯣ, ꯌꯨꯝꯂꯣꯝꯗꯗꯤ ꯅꯣꯡ ꯆꯨꯅ ꯀꯟꯅ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯏꯪꯕ ꯈꯣꯠꯄꯗꯣ ꯇꯧꯔꯤꯕꯅꯤꯅ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄ꯭ꯔꯞ ꯇꯧꯔꯒ ꯑꯁꯤꯒꯤ ꯄꯦꯛꯀꯤꯡ ꯇꯧꯕꯁꯦ ꯂꯣꯏꯁꯤꯜꯂꯦ꯫ ꯄꯦꯛꯀꯤꯡ ꯇꯧꯕꯁꯦ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯆꯠꯇꯣꯏꯅꯦꯕꯀꯣ, ꯗꯨꯀꯥꯟꯗ ꯆꯠꯂꯅꯤ꯫ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯤꯒꯩꯁꯤꯒ ꯐꯪꯕ ꯗꯤꯜꯂꯤꯗ ꯐꯪꯕ ꯂꯣꯀꯦꯜꯒꯤ ꯑꯆꯥ ꯑꯊꯛ, ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯥꯗ ꯐꯪꯗꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯔ ꯄꯨꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯂꯦꯕꯀꯣ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩ ꯄꯦꯊꯥꯒꯨꯝꯕ ꯂꯧꯔꯦ, ꯄꯦꯊꯥꯒꯨꯝꯕ ꯕꯅꯥꯅꯥ ꯆꯤꯞꯁꯀꯨꯝꯕ, ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯔ ꯄꯥꯝꯕ ꯑꯆꯥꯄꯣꯠ, ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯔꯦ꯫ ꯄꯦꯀꯦꯠꯀꯤꯗꯨꯗꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯅ ꯂꯧꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯂꯧꯔꯦ, ꯈꯪꯗꯦ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯕꯝ ꯈꯪꯗ꯭ꯔꯦꯕꯀꯣ, ꯍꯥꯏꯗꯤ ꯃꯃꯥꯁꯨ ꯐꯅ ꯑꯣꯏꯔꯗꯤ ꯐꯕ, ꯑꯩꯒꯤꯗꯤ ꯃꯃꯥ ꯃꯇꯣꯝꯇ ꯉꯥꯏꯔꯕꯅꯤನ ꯃꯃꯥꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯇꯥꯕꯗ ꯋꯥꯈꯜꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯌꯨꯝꯗ ꯆꯠꯄꯒꯤ ꯕ꯭ꯂꯣꯒ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯎꯅꯁꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ, ꯑꯗꯨꯅ ꯃꯊꯪ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯞ ꯇꯨ ꯗꯦꯠꯇꯣ ꯍꯥꯏꯗꯤ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦꯕꯀꯣ꯫ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡꯁꯤꯅ ꯑꯩꯈꯣꯏ ꯊꯣꯛꯀꯗꯣꯔꯤꯅꯤ ꯃꯌꯥꯝ꯫